Kokising Awaba mayoknare Nagana Kangpopi Urkhul amasung Kamjong district ki lifeline oiriba maruoiba lambi singda sathariba economic blockade asina furuk koki furuk ki miyoida awaba kya mayoknare thawong asi lona yadaba amadi minung si khangdaba thawong ni haina koki human right council thadurakpa sirol amana hairi sirol asina hai naga singda satharakpa economic blockade asigi tharaga numit humdra suri masina maram oira koki sing awaba mayoknare thawong asi Indian Constitution ki Article 21 bu singnabani amadi International Humanitarian Law bu khongawnabani haidi Saitrapata Meetei na tampakta gi hena khundabi yahandri besi semdokpa matam oiri state asida laiminari ba furu khudimang na tampakta khundabi yaraga Meetei na tampakta ki hendokpa yadabagi niyam asi semdokpa matam yauri hena Manipur Legislative Assembly gi Speaker Thokjam Saitrapata na phongdokre wafam asinga si Kwakaithal da Institute of Livers and Digestive Sciences ILDS Hospital la pangthokiba World Hepatitis D ki thoramna mana phongdokibani mana makhatana hai Manipur gi apunba lam gi saruk sada sama gi manung sada tara di tampak ki lamni hairi basada tara sida loktak part office amadi atai public property sing khaidokraga sada manga dagi taruk phawba lemhoriba lam asida su Meetei hendokpa yadana yadaba atai frup singna khundaba yabana chenman mana laipam chalakri laifam leiraktaba lopam kya da yum sajulakpana lau upam hantarakpa masigi sumatakta khutchem gi isaw kya tokli asumna kayam kuina laikhigani khanmada awab oiri haiki Okrul post office tamna purakpa courier item gi bag kunthraga tar koki militant singna sangkai village ground mai thakri koki singna NS 202 Imphal urkhul lambi da hojik sathariba counter economic blockade asigi manungsana nan Imphal post office tagi urkhul post office tamna puraga satpa courier item gi bag kunthraga tar koki khulai pai bisingna gun point mulaba matung militant police station gi manungsanba sangkai village ground mai thakri koki khulai pai bisingna mai thakraba courier gi item singadu gi manungda postal parcel ATM card passport amasum atai mail gi apolam kya masu yauri mai thakraba courier gi bag kunthraga tar adugi manungda urkhul gi kuntrana urkhul gi ni amasum somdal gi mari aduga kamjong gi ama yauri hari thawdo asigi matang urkhul gi post master wongrai pam ringmaina mari leina basingda complaint file dokre hari thawdo asigi mari leina na ditan police station da Nazir Hussein apokpa Nur Rahman niya ko baman fudorapada FIR amagi matung inadi Imphal post office tagi urkhul post office tamna garida courier item bag kunthraga taruk adu puraga lakpigi lambida koki khunja singa masu militant singa mullaga mai thaki bani hari thawdo asiga mari leinana litan police na government gi employee singa mathau pangthokpada athingba pibigi dama BNS 189 close to unlawful assembly BNS 326 mischief BNS 324 close for mischief causing moderate financial damage BNS 351 close 3 criminal intimidation BNS common intentions act and 25(1) clause C unauthorized possession of prohibit arm gi makhar case register tawkre FIR C gi matung inadi ngarang yengang pokpidigi joint convoy escort ki team amana postal courier items sing adu urkhul gi post office ta deliver tawu satpani adubo team maduna litan police station gi manung sanma sangkai khul yorok sarona pung tararom tarako matamna koki volunteer singa gari sing adu khamlo gi sik tokhi gari sing adu khulai pai koki militant mari manga sang duna khamki bani loinana post office ki gari adu yauriba pochai sing adu loina lauthaki bani koki khulai pai bisingna gari da pochai sing lauthaba adu mapam adu leiba security personnel sina kari tawrabagi haina halakhi aduga koki khulai pai bising adu na gari adu gi driver adu bu wa phaigana nomaina namlaga tuminna leina baiki maduna maram oiraga ma karimata tawbangam kiti khulai pai bising adu na security force ki kangbu sing adu da courier gi item sing lauthaba khaktani haiki matung tarakpada khulai pai bising adu na courier item sing habliba bag kunthraga taruk adu sangkai village ground puraga mai thadokhi loinana post office ki gari adu su mai thana ba honakhi adubu number yaudaba amuba masugi alto amasum thar gari da lakhiba sakhangdaba miyoi singna khambadigi post office ki gari adudi mai thakiti gari da lakhiba miyoi sing adu yengbar sahi khara yam boinoi polam sing adu mai tharaba matungda post office ki miyoi adu busu mafam adu gi sakkina ba khangalakhi haina pali amaramda khulai pai bisingna
ngarang urkhul post office tamna puba mail bag kuntraga taruk mai thakiba thaudo adugi mayokta ngasi imphal gi babupura da leba imphal gi head post office ta wakat mi phamsa takre loinana thawong adubu yamna kana yening da phongdokre Assam gi district kunga manga da ising thamjin khibedigi miyoi lakh taraga mathu hena saitheng mayoknari miyoi lising humdraga mathu relief camp da lairi Assam da nonglep tana tabana maram oiraga district kunga manga da ising sang mayokna badigi miyoi lakh taraga mathu ga 0.44 hena saitheng pangri hauzik phaw pada isa usna maram oiraga miyoi humfuga nipa lekidri miyoi nipa na thiba khangtri yum lising amaga chamaga marfu ising na thamjin khri yum lising mapan ga samapan ga kunga taruk hen mana ama ta thukri Khudong thininga aiba jaga sing dagi miyoi lising kunga mapan ga samapan ga marfu ga humdoi sapaga da mafam sing da pothorakre hari Assam na hauzu isaw mayoknari ba siga mari lainana Chief Minister Himanta Biswa Sharma na hakibada isaw shin awaba taraba miyoi sing da relief material sing mapung phana phangan mangam na bagidama relief operation gi thabak hana dagi hena pakthok sakthokre miyoi lising humdraga mathu hen mana hauzu relief camp da lairi isaw siga mari lainana relief camp saniga taraga manga hangdokre loinana relief distribution centers lising amaga satruka maudra hangdoktuna awaba taraba sing da relief material sing phangana na bonari Shiba Sagar area da isaw gi phiba masi hana dagi kharan thari Assam da seliba maru eba torel sing su tamna imai han tharakli hauki ba pung kunga mari sigi manungda Shiba Sagar area da nong subigi sanga mm 22.89 yoki Desamuk Junsan demo amasum dekho gi area da danger level gi sang dagi han thari hari Assam State Disaster Management Authority ki maikei gi phongdok khibada khungang satru ko kuntraga mathui ising thumjin badagi hena khudong thiba mayuknari Sarai dio district asina isaw sigi khwai gi saithing pangli district asina isaw sina maram oiraga miyoi lakh 1.88 saithing pangli masigi hek mathang da Shiba Sagar dana isaw sina miyoi lakh 1.44 saithing pangli isaw sina maram oiraga lokphom hectare lising kuntraga treka samaga kuntraga mapan ga 0.52 ising na thumjin khri yumna yokpa sa lising kunga taruk hena ising na sikri yumna yokpa yen nganu lakh 2.5 hena saitheng pangli Assam da sialiba asawa torel singi manungda dan sri danger level gi matak siali isaw shina maram oiraga infrastructure kya manga ta thokli Assam da hauzu odi bi isaw gi phipa masi state asigi minister amasung prime minister na yamna kupna monitor tawri hari IDP singi nomagi pirama rasan mani kakhibadigi IDP sing irang horak tuna DC madi SDO office kharada thamjingkhri kumza inglising ani ga kungo humdagi me ahumdagi hauna Manipur da thokliba irang asina maram oiduna masagi mayum makai tumna mai thadok pikhibadagi tuan mafam kya da lanjen narak tuna lairiba IDP singda Manipur lengana miyoi amada nomagi oina pirama rasan mani lupa chama du handak July thadagi kakri haiduna piraktaba sida khashaunaraba IDP kya mafam gi DC office singda ngasi thomjinduna asaubi irang horakri haukiba mamang tha phawbudi state lengana IDP sing amamamda rasan mani oina lupa chama asi DBT gi kuthangna piramki adubu satliba July tha asi gi tang kungani pan yoraba matamda phawbada rasan mani asi kablaktabadigi IDP singi sakthum kakhiba sida relief camp singi manungsana lariba DC amadi SDO office singda IDP mayam thomjinduna makhoi gi phangpham thokpa sakthung piu haibu khulau laukre IDP singa sina phongdorapagi matung ine di handa government tawrakliba khongthang asi yamna sumdi yamna pendi relief camp gi mapan imung manung sagai na tegi yumda amadi bara piraga lairiba IDP singa si lining duna lekhibanati matam amada relief camp sing asida lengan relief material sing piduna mayam apunbagi oina sak thonglaga pijarami adubu IDP singa sigi marakta ana ayik yorakpa na maram oiraga miyam gi oina punna thongliba sak ising adu puno iyadaba madi lairiba camp sing adu da tumpham safam amadi ising na singba mari leinaba polam kya phangdabigi awaba leirakpadagi IDP oiriba imung manung singi khudong sadaba kya leibadagi khangna sanaba sagai na tegi yumda natragana baragi kathi duna leikhibane hari IDP singna phongdorapagi matungina relief camp sing adu da mi ka hena leisinba apikpa ka amada miyoi tara degi taraga manga phawbol leibi yakhi maduna maram oiraga anaba miyoi singdi hena khudong sadaba mayukna hali asigumba maram kaya sidigi tongana baragi kada lekhibigi maram oiribani maram aduna Manipur lengana IDP singi nomagi sakthung lupa chama pibasina su imung manung puba angang education fee anaba yorakpa matamda hidak langthak leiba sina singwa punamak kona na basilamani adubo handak Manipur lenga sina July tha sidigi rasan mani
kakle hairibasi yamna sumdaba khongthang amani maram aduna issue asi leibak miyam kusangnaraga asauba irang oidringaida state government gi khongthang asi handokpiduna hanagum IDP singi nomagi ration money adu matam sana kapina basu appeal torkli ngasi IDP singi ration money kakhiba asiga mari lenana masing yamlaba IDP singna Thobal DC Songbum SDO office amadi Bisnupur DC da khongjang sangsin ki hensu paus ta makhatana phungdorakli NH 202 da Kuki CSO sing counter economic blockade hokri Kuki sing na mi phaki haina maral sir libadu yakhidri Kuki jau sing na khundari ba mafam sing da matam sang na essential commodity sing supply tawad athing mapi tuna lakhi basigi mayokta Committee of Kuki Civil Society Organization WCKCSOS urkhul na National Highway 202 Imphal urkhul JSME urkhul lambi da matam kaktana counter economic blockade ngasi hing nungai matung nagi sataba hokhibaga loinana blockade asibu sagoliba Kuki volunteers sing na civilian ama kidnap tawkhri haina maral sirli badu yanindi WCKCSOS urkhulna sinungai matung nagi NH 202 da matam kaktaba inter economic blockade sanction bawkhibasi urkhula masung kangpokpi district singi Kuki jogi civil society organization singa tanaraba matung satakhibani haina organization asigi sirol amana phongdorakli khongjang asi tangai fadan organization asin hauji Kuki jawna Dariba Kulsingda Tangai Fadana Sandraba Yadraba Polam Sing Maruina Sanathana Bihidak Langtak Amadi Atay Marueva Polam Sing Matam Sana Kokizo Singa Kundariba Kulsingda Punsinba Yahandana Tamlak Maramna Awat Pasing Laiduna Kokizo Sing Yamna Wana Amadi Khudong Sadaba Kaya Mayunari Masigi Matata Pali Belengasina Sukokizo Sing Kundariba Kulsing Tamna Posay Puba Gari Sing Free Movement Lehan Basuk Ngamdana Lady Sing Asigi Mayokta Blockade Asi Satabau Kiban Hari Committee asina makhatara dun sathariba counter economic blockade asi NH 202 government asina pochai pubu gari sing ayet pa amadi athingba yahondana sadokasin yahandriba phawba sathakigani hari WCKCSOS na makhatara dun hai sathariba blockade manung asida medical emergency ki manung sana ana ayek pubu gari sing passenger pubu gari sing airport tamna satpa miyoi sing security gari sing makoi gi inspection site fawdana satpa yagani duka pochai pubu gari sing satpa athingba thamli hari Makatan organization sina khongjang asigi manung sana Kuki jau khul taraga mari gi manungda salai riba government amasung private institutions sing matam kharagi oina thinki kani hari WCKCSOS urkhul na makatara dun hai kharangam zawjo ko Indian Overseas Bank ki employee amang ngarang NH 202 gi sangkai amasung Mahadev ki marakta Kuki blockade volunteer sina kinap tawkri haina city maral singa sigum pham yaudawne blockade ki khongjang saru yari volunteer singna civilian sing detain tawkiba laiti adubo India Post Office ki gari ama intercept tawkibadile loinana gari asina blockade violate tawduna puramba pochai amadi commercial goods sing sis tawki amadi gari asida purakpa postal consignment sing makhatana pon kiari Ayukta Kangla Laifamlenda Lai Kurumba Sangi Hairabadi Lupali Sing ama pipa entry card pairaga sango hairibasi right to freedom of religion busingna bani Seram Roses Ayuki matamna Kangla Laifamlenda Lai Kurumba Sangba Yaroi Sangi Hairabadi Lupali Sing ama pipa entry card pairaga sangbi uhaina Kangla gi security singna athingba piribasi Indian Constitution na piriba right to freedom of religion singna bani haina Manipur Culturals and Research Organization ki Executive Director Seram Roses na phongdorakli hiram asiga mari lengna Manipur Press Cup ki Kaubru Hall pangto ki ba pawgi mifam amada makna hai haukiba July 22 ki ayuk mahak masama Kangla da Lai Kurumba Sangge tawda duty tariba security personnel singna ayuk ki pung mapan mamang na sangba yadi haiduna sangkidi aduba pungpham adumaktada maki mamang na atopa community gi businessmen sing VIP sing na Kangla manung sangba athingba pidabagi karigi makoidi sangba thingdribano haina hangdobada ayuki pung mapan mamangda Kangla sanglaga Lai Kurum ninglagadi Lupali sing ama piba entry card ama Kangla botagi Loubiyu haina security personnel sing aduna hairaki hari mana makhata na pawmi sing phongdokhibada hauzik laibaki oiriba piba masida Meetei sing na Kaubru thangjingna singba kaduna Lai Kurumba sing atri masida amu Kangla da sanglaga Lai Kurumba da Lupali sing ama logani hairiba sikari karamba thauksel no haiba miyamna mection khanbio ayuk haiba si Islam lainingi oina azan lauduna alabu kurumi
Hindu singisu Gobinaji temple da arati katunu kurame dubo Meitei singi luraba laifamlet ama oiriba Kangla ayuki matamda lai kurumba sangi habada sel pidrabadi sangba yaro heduna furup amagi religious sentiment sukan ba yaba mong na satharakpa si yapam thokti athuba matamda mari lainaba authority ni hiramasiki matang na miyeng sangbiduna ayukta lai kurumba yahanbiu karigumba haijabasida tasinadravati legal gueba angle amada Manipur Culturals and Research Organization na approach tawbaga loinana Kangla mamang na khongjang changsilagan haina sumang na makata na phongdokhi